Arambai News Guwahati da Manipuri Pau tabiriba singbu ihan hanbamaktada Chingangbam Sujitra Rani na khurumjari hauzik ngasigi samlappa mariba pau sing lobirasi ngasigi oina hauzik fawbada asamda COVID-19 gi anoba positive case marfudara manga phangbaga loinana anaba chani ga kuntra ma thoina naba pharaduna discharge tawkhre maramasina rajya sida apunba laichad asina nabagi masing lising mariga chatruk supna manga yokre phakibagi masingna lising ani ga chatruk nifuni thoi aduga active oriba case masingna lising amaga chamapan yankhai ni thoini Numit humni potharuba matung Assamgi Haksal Mantri oriba Dr. Himanta Biswa Sarmana ngasidagi hauna amuk COVID-19 gi lanjang asigi senapati gi pham paisinkre GMC Hospital da COVID lab ama hangdokre masina GMC Hospital da ahum suba COVID lab ni Medical College singi manungdana masi nipan subani aduga Assam manungdana tarani thoi subani Nakalamaromda Mantri asina Lalmati Tamulpur loinana Guwahati gi mi pungna taba mafam singda chatuna COVID-19 gi matangda paikhaliba chection thawrang singi matangda kupna yengsinkre Lagliba numit 15 asi Guwahati gi oina mai gi changyengni numit 10 gi manungda sample lising yankhai random test tawgadoriba asina Guwahati da amuk lockdown thamba thamdabagi warip lawgadoribani Positive case chonga amuk phanglabadi Guwahati da amukhana lockdown thamba yai hainari maramasina sarasida chection thorangsu kangkhat hankre lambi da amadi kaithel da mi pundana ba mic ta lauduna chatpa hore Hauzik fawbada samda doctor Terahumdoi positive oikrabani asigi sumathakta ahenba doctor Marufuma thoigi swab sample su collection tawkhre Panba yai Guwahati da numit khudingi mapandagi truck lising taret hena changlai driver amadi handyman singna corona puraklam gadaba si tasingna kiningai ni Panba yai Assamda hauzik fawbada covid test lakh 3 lising kuntaret tawkhrabani masigi manungda Guwahati khakta da test lising nifuga chatret humbutra tawkhre Chairagasida Guwahati gi GMC Hospital da doctor ahum amasu nauna positive oirakre makoi ahumak hostel number 5 ta leiba ngaktani makoi screening gi duty tawba doctor singni makoi ahumak quarantine da leiringai da positive oirakpani hairi Nakalamaromda GMC Hospital gi trolley in bamyo yamasu positive oirakre yamna mangangningai oriba paudi Dibrugarh da imung amakhaktangi miyoi taret positive oirakhi philalon bamyo yasigi loinabi machanupi Manaunupa nupi amadi Manaunupa macha sing fawba positive oirakhi Lalonba asigi travel history amata leitri adubu hawkhiba jungi tang tareta Guwahati da mahak laklami di hairi mahaki yum amadi office animak containment zone lauthokre Guwahati IIT na covid swab test ta yamnamak darkar oiba VTM kit yamnamak ahongba mamalda puthorakre Assam lengak na Imalon Manipuri bu muthatuna Manipuri singi chakthung matlakpagi thawong asiga mari lingna Imalon asibu karamna kansige haibagi matangda khana nainabagi leibak miyam gi oiba mifam ama amsu Lakhipur committee na sinlangduna lakliba jungi tang kunmathoi nomaizing numitki nungthil pung 2:30 da Lakhipur khuman gi gurumayum mandopta pangthoklagani Assamese na mandatory subject ohenba APSC amadi atai Assam state na loba parikya singda Manipuri subject yawraktaba Manipuri medium school sing sitharakpa loidana delimitation gi matangda khanagani haina amsu Lakhipur gi president oriba Kabrabam Bikramjina thadorakpa cherol amana khanghalakli hauzik Manipur gi pawda Manipur COVID-19 gi masing chawga ga nifu sukre active oriba case masingna chahum ga nifu ni thoini Nakalamaromda miyoi chamaga marfutarani pana negative oiduna discharge tawkhre state asigi oina laichad asidagi naba phagalakpagi chang asi chada 13 yokshilakle ngasi Thobal district ki manung chana Wangjing Kodompokpi community quarantine center da leiba naha ama positive oikhre mahak Maitram da leiba UNACO covid care facility da admit tawduna layengba hokre Manipur gi health and family welfare mantri oriba L Jayantkumar na haiki UNACO COVID Care Center da phamung chaniga yankhai humdoi sinanabagi ready da leire aduga yamna thunamak phamung nifutaret amagasu hapkatuna punna phamung chohum tharagani haikre Nakalamaromda state COVID training team na medical officer chonga ga kunithoi nurse chamapan subna taret amasung atai staff lisingani ge chonga da training pikre Bosem na loba handaki metric parikya da first division da mai paglakhiba chahi 12 khaktangariba Churachandpur district ki Kangbai dagi Aishak P Wifi bu ngasi CMN Birena Imphal gi CM secretariat ta taramna okre COVID-19 na maram oiduna ngasi Manipur na thengnariba lan asigi marakta achoba rajniti gi lan amasu horakre
CM N Biren Singh na makoiba BJP na luchingba Manipur gi chungsinaba sarkar asida achoba chaitheng ama piraduna ngasi yumsa kaisa numit ki athengbada Manipur BJP gi sitting MLA ahum Congress Party da chongsinkhre loinana asokpada thum chaisinbagum mantri ama yauna National People's Party samna NPP gi member ahum Jiribam gi independent MLA ama amasung coalition asigi Trinamool Congress gi MLA ama BJP da sogatpa tokladuna Congress Party da sogatle lauthokre Cheragasida Health and Family Welfare Mantri oriba L Jayantakumar Singh su mantri famdagi resign tawbagi aiba chero CM da ngasi pisinkre Hozik Nagaland gi pauda Nagaland da punna mioi chama subna ahum COVID-19 dagi phakhibaga loinana marfutara na active oina lehori state asida punna confirm case chamaga marfutara humdoini ngasi nauna mioi 13 COVID-19 positive oikhi Unlock ki khongjang manung channa Haji Park amadi Hong Kong market Dimapur yamna thuna mak hanglagani hariba mafam singa sida complete disinfection drive changsinkre auto rickshaw singsu passenger ani puraga odd even rule gi makhada chenba hawragani Ngarang leba pokpa numittagi Indigo Airlines ki ahanba flight Dimapur da takre flight asida passenger humphumari purakhi Nakalamaromda Nagaland gi CM na Naharol Singh da sarkar gi thabak phangdaba yade haibagi wakhalon thadokpiu madugi mahuta state asi thadoktuna chatkiba migrant listing mari mukna hanghal lamba thabak sing asi taunanaba haikre Hozik Arunachal Pradesh ki pauda Arunachal Pradesh ta active case masing marfutarani thoini taret na phakre hozik test tawkraba case lising amaga chatruk marfu mangagi result ngairi Arunachal ga loina na Mizoram gi su COVID-19 gi matangda ahongba ngasi gi oina amata leitri hozik Meghalaya gi pauda ngasi mioi ama naba pharaduna discharge tawkhibaga loina na apunba active case 12 da hantharakle total case na 92 ni amana leikhidravani Meghalaya da COVID-19 gi matangda community committee singna khungang amadi sar gi mafam singda lokhatliba thogdang sing thagat nabaga loidana state asida hozik fawbada awanglong pokta khwaidigi likna positive case leibase tasengna thagat ningai ni hainakre Nakalamaromda chahi humbudra suraba rivoigi ahal ama Robert Hospital da positive oire haina admit tawkhiba du mamaithangdadi mathang test tawbada negative oirakre maramasina case asi curious false case ni haina sarkarna lauthokre Aroibada atopa pausingda Ladakh ki Galwan Valley da unkhanaba ngasi su nemthadri khudakta hektamak mai hobagi phibamda leiri Colonel ama yauna Indian Army kun sahid oikhiba sing adugi maming Indian Army na lauthokre khuthoknaba sida Chinese Army nipu hena siba sokpa yawi hairi Bharat ki Prime Minister Narendra Modi na China gi mathakta akanba paujel ama piaduna aikoi gi lanmi singna aroiba mikup phawba thongna phana lanthingnaki makoi gi kathokpa lemna kaidongaida manghaloi haikre ngasi video conferencing gi khuthangda phamkiba Prime Minister amadi CM 15 gi mifamda minute ani tumina leiduna sahid singi mafamda ikai khumnabasu utkhi Laivaga sigi Defense Mantri oriba Rajnath Singh su Defense ki makok oiba singa phaminaduna LAC da unkhanariba sigi matangda khananai nakre Ladakh ta natana LAC gi paringda checksin thorang su packet pagaloina high alert laikre China na drones sinaduna Indian soldiers singi track tawki bagaloina helicopter su sinaki hairi Delhi gi Chinese embassy mamangda anti China gi protest kya su chungsin bahorakre Patna, Kanpur amadi Varanasi dasu anti-China gi protest ki khongjang sangsinkre. Ladakh ngamkhaida chahi nifu mangagi matungda oirakliba sathiba unkhatnaba sigi matangda video conferencing gi khuthangda all party meeting ama lakliba jun gi tang 18 gi numidang wairam pung 5 da kokre. Unkhatnaba maraga sida Major General gi thakta maikai animakki army na wari sanabasu leptre. Cheraga sida India na Economic retaliation oina China na bit lowkiba Delhi amadi Mirut RRTS gumba mega project sing kapthatnabagi thorang khanaba hokre India China da unkhanariba sigi matangda America na phibam yamna kupna senari santi oina santainanaba pami haikre loinana UN na hingsagi khut thoknaba sida nungaitabasu phongdorakre Unkhatnaba sina maram oiduna lakliba jungi tang kunithoi amadi kulhumdoida pangthokadoriba Russia India China foreign minister singi trilateral meet amuk reschedule tokre Malemda haujisu COVID-19 na khwaidigi sokpa leibak America na oiri lakh kunithoi ga lising 13 henkre aduga sibana lakh amaga lising 18 henkre
अमेरिका की मंथंगदा ब्राजील रशिया अमसुंग इंडिया मथंग मथंग लाखली ngasi gi oina india da positive case 5,494 hengalakhi apunba confirm case na 3,058 ni active oribana 1,058 ni india gi recovery gi chang chada 92.8 ni adubo state amasung union territory manga da di recovery gi chang asi chada 63 da haigalakre ngarang india na covid-19 na sibagi masing 2,400 oikhi malemda khwaidagi highest oiri ngasi gi oina confirm case ta india gi position ahum subadani ahan bada russia ani subada pakistan ni aduga ngasi gi sibagi changdana india taruk subadani ahan bada mexico lairi aduga ani subadana russia ni COVID-19 की मतंग दा यामना अचोबा खोंजंग अमा ओइना लंदन की ऑक्सफोर्ड यूनिवर्सिटी रिसर्चर सिंगना वैक्सीन पुथोक्ट्रिंगे की मांग ओइना स्टेरॉइड अमा पुथोरखरे डेक्सामेथासोन स्टेरॉइड कोबा पुंसी कनबंगम बाहिदाक असिना कोविड नादुना सीबगी चांग यामना हंथालगनी हाइरी अरामबाई न्यूज गुवाहाटी दा मणिपुरी पाउ संदोकचबा ngasi gi oina di matang installation jabag loinana amuka suhanna खुरुमजरी।